अहानबदा मरोय पाउ पिजरी नॉर्थ ईस्टर्न काउंसिल NEC गी हुंफु तराग हुंदई शुबा प्लीनरी सेक्शन लाखलिबा जून मरीदा सिलोंगदा पांगथोकलगनी नागागी मियोई तरुक थादोरक्ट्रि फाउबा जेलियारोंग पुइना नमना ताबा मफमसिंगदा जॉइंट ट्राइब्स काउंसिल मणिपुर नंगरांगदगी टोटल शटडाउन सथखरे 31 AR 165 Deda Amadi Commando Unit Thawagi Apunba Team Amana Pechi Chinglaki Chingkhongdagi Yamlaba Khulaikia Fagat Pangam Krehadi Amadi PM Savanidi Chahi Taruk Mapung Farakpada Prime Minister Narendra Modi Bu Chief Minister Yumnam Khemchana Thagat Phongdrakli Kurumjari Mami TV News Update yang biri busingbu Pratima ta khel sengmamna taram na okchari pau sandong na pijari North Eastern Council NEC gi humpu taraga humdoi shuba plenary section lakliba June marida Silong da pangthoklagani Session asida NEC gi chairman su oiriba Home Minister Amit Shah su saruk yarbi ai hari Development of North Eastern Donor Amadi Communication Minister Jyoti Raditya Sindhya NEC gi Vice President North East State Nipan gi Governor Amadi Chief Minister Singh Session asida saruk yargani hari Nagagi miyoi taruk thadrok trifauba Jilirang puina namna taba mafam singda Joint Tribes Council Manipur na ngarang dagi total shutdown lauthokre Shutdown asida maram oiraga National Highway Kuntraga Taret Imphal Jiribam lambi asida mahusagi punsida chauna akaiba pikhi lambi da gari amata chatna khidre bank yauna business tauba oil pump sing amari dukan sing thonglonaki adumaku dharma karma isai mai nachingba singidi komthogli haike haukiba megi tang taraga humdoida kangpokpi district ki lailon baifai village tagi koki militant singna fakiba miyoi taruk tek da kaiduna thadrok trifauba amadi mara laiba miyoi singi mathakta angi oiba action lokut trifauba emergency total shutdown asi sathakigani haina Inpui tribe Liangmai tribe Rongmai tribe amadi Jimi tribe ki Joint Tribes Council Manipur na khangalakhi Thirty-one 165 TA amadi Commando Unit Thawagi Apunba Team Amana Pechi Chinglaki Chingkhongdagi Yamlaba Khulai Kya Fagat Pangam Krehadi Sakhangdaba Khulai Paiba Miyoi Singna Khulai Kya Lotuna Thamlamle Haibagi Akaknaba Pawma Fangbadagi Ngasi Ayuk Pung Mariga Makhai Adwaida Hariba Khulai Sing Asi Fagat Pangam Kibani Hari Hariba Operation Asi Ayuk Pung Mari Makhai Dagi Pung Taruk Fawba Chethaki Operation Asi Hais Devendra Singh MPS Additional SP Thawalgi Commander Makhada K Nitaranjan Singh OCCDO TBL na luchingduna pangthokibani haike Fagalaba Khulai Singh Adudi AK Rifle registration number 028997 ama DBBL gun K 49372 ama manufactured by Giridhari and Son Haina Mark Toba SBBL gun ama SBBL ama 36 HE hand grenade ahum Chinese hand grenade ama detonator mari insas magazine ani AK magazine ani insas LMG magazine ama AK gi kap yariba maru kungamanga 12 ball ka 3 amadi charger amaga loinana Baufeng radio handheld set amani haidi Mathau taba excel lokhan abagi damak fagalaba khulai sing asi Yaripok police station da khusinda khre haidi PM 7ED gi chahi taruk mapung farakpada Prime Minister Narendra Modi bu Chief Minister Yumnam Khemchana thagat pafongdrakli Social media da thagalakpa Chief Minister gi warol da Prime Minister gi meeting makhada street vendors singi yaifanaba paikhalagliba thorang asina leibak asi chawkhatpagi lambida amatoina changsin minaduna mangjil thaba ngamlagani haina fongdorogli COVID-19 gi matamda hawdokhiba Pradhan Mantri street vendor
Atmanirbhar Nidhi PM Savadini Asina Street Vendor Mioi Kaya Sale Gi Temang Phanghanduna Anobo Maikei Amada Purakpa ngamkhi Scheme Asina Mioi Kaya Gi Hingnabagi Lambida Chawna Mating Oiduna Sale Thungi Fivum Fagarhali Haiki Masimag Atmanirbhar Bharat Oinabagi Lambi Oiri Scheme Asina Chahi Taruk Mapung Farakpa Asida Beneficiary Lag Yankai Gohumdoida Senthang Pithaduna Tengbang Kre Haina Chief Minister na Makatarakli North East State Singda Lagliba Numit Nini Asida Ka Hena Sabagi Awaba Mayog Narva Yai Haina Indian Meteorological Department na Kangalagli Amaromda Department Asina Piba Report Amagi Matung Inna Rajasthan, Gujarat, Madhya Pradesh, Orissa Amadi Andhra Pradesh ki Samudra Khongban Singdana Ngasi Akhak Arau Yauna Nongka na Churaba Yai Haina Department Asina Orange Alert Lauthokre Haidi Keralam, Karnataka, Mahe, Lakshadweep, Pondicherry, Amadi, Tamil Nadu gi mafam singda ngasi nongka na churaba yai hari. Chhattisgarh, Haryana, Delhi, Uttarakhand, West Uttar Pradesh, Chhattisgarh, Jharkhand, West Bengal, Amadi, Sikkim gi mafam singda akhak araw galoinana uful yauba nonglei nusit sitlaba yai haina Department asina makhata na khangalakhi. Sigi tongan mafam dagi aina thingkraba lal holup kaya leptana fagalagli Manipur Police Control Room na thadorok pawarol amagi matung inna security force na senkai thumkai tawbada chenabani haiba RPF PLA gi active cadre ani tongan mafam dagi fare haidi Police ke paw amagi matung inna faraba miyoi ani adudi Maibam Arun Singh Elias Uru chahi nifugamapan Imphal East ki khuraining thawbung lekai dagi community hall manak tagini Mahak District Asimaki top awang lekai dagi fabni hari Thangzam Suran Kumar Singh Elias Achoba Elias Rajesh Sahi Kuntra Mahak Su District Asimaki Paurabi awang lekai dagi ni haiki Mahak na top makha lekai dagi fabni hari Amaromda Manipur Police na ngarang ke YKL gi active cadre ama Imphal West District ki Imphal Police Station gi manung channel laiba Minuthongi CDO Imphal West Complex tagi fare hari Faraba miyoi adudi Brahmachari Mayum Sana Sharma Elias Ibungo Elias Mani Sana chahi kuntraga nipan Mayang Imphal Bazar dagi haujingna Mayang Imphal Thana awang lekai da leibani haidi SEACO gi kumja Lising aniga kunturb tagi kungamapan fawbagi mag chahi ahumgi thawroi sing khankre haina South East Asia Cultural Organization SEACO gi Publicity Secretary Kumantem Bikramjit Miteina thadorappa cherol ahmada khangalagli Malengi mafam khuding makta choijaina na tariba mitei miyamgi damag lejariba South East Asia Cultural Organization SEACO gi lising aniga kuntaru kungamapan fawgi thawuroi sing haukiba megi tang kuntraga mathoida sagobal moirang lerak machin Imphal da leiba SEACO gi mayai loisangda longjamsa sana thoi pibana presiding officer oiduna miyoi kungama thoina saba mayai loisange thawuroi sing khankre Khallaba lubloi singi manungda President Oina Dr. Thongam Komol Maite Vice President Irengbam Indrajit Mite Secretary General Salam Jiten Luang Deputy Secretary General da Nahak Pam Nongpok Nganwa Maite Treasurer Oina Haisam Nongdren Maite Haisardi Secretary Oina Ahong Sangbam Marjit Kuman Secretary Organization Oina Thangzam Inaucha Maite Publicity Secretary Oina Kumantem Bikramjit Maite Amadi Interior Auditor Oina Nauroibam Noren Maite na Chingbal Atay Luploi Kaya Amasu Chahi Ahumgi Executive Member Oina Khankre Chahi ahumgi nauna lubloi oina khallaba singna mitei miyamgi damak thabak thorang kaya athubada paikal agani haiki masida malungi mafam kaya da khunda leita duna leiriba amadi choijaina na leiriba mitei miyam na hanagum SEACO da achoba thauna amadi makhal makha kaya gi mateng pibirakani haibagi achet pathajaba SEACO gi maikai dagi thamlakli Paugi Marathana aten ba break amatang luminase. Ibe maki gano. Alda betamo. Sige yum se next time tina check sin na laksi loga tham ko bani ne. Tadarang se
जुहार हाबगा अमत कीदरबो असुमना मयामदना मचलबो नापशनदुगुम मसिगी युमसिबु असोयनान पोकदबदगी एक्सटेक DMT ना नापसेली एक्सटेक DMT जोर हाबदिंग नापतोकना बसेमबनी जर्मन टेक्नोलॉजी सिनबना कंक्रीट तोकनतिना बमतमदा बपांगल अमुक हेना हेंगलदली एक्सटेक DMT strength is in the quick ब्रेक के मतुंगा तराम नोकचरी मखाताबा पाउ पिजरे General NS Raja Subramaniana Indian Armed Forces के Chief of Defence Staff नौनो ओरकपदा Chief Minister Yumnam Khemchana नुंगाइबा फोंदरगले Social media दा थागलकपा Chief Minister के वारोल अमदा leader अमा ओइबगे चपचाबा मगुन अमा चेलबा राजा सुब्रमणी असि कथोकपा अमगा लोइनना मथौदा पुकनिंग चंगना थबक तौबा अमदि तोंगान तोंगानबा ऑपरेशन गे एक्सपीरियंस कयासु लैरबा ऑफिसर अमनी हाइना CM ना मखाताना सिंथारगली United People Front Manipur Thawbal District Council gi chahi anigi thaupugadaba sing haunabi matung inna UPF Manipur President Nongthongbam Rupachandrana wasak lokre hariba thaupuba sing asi haukiba May tang kunmanga da khankibani hari wasak laukiba members sing adudi council asigi President Hawum Sadananda VP Kaisang Kumar Zit Secretary Ningombam Thongambam Maite Assistant Secretary Laurembam Luchingbam Mangang Finance Sonamani Akojam Organization Mainam Anand Executive Member Kumujam John Ningombam Ravindrajit Sairom Rosan Kaisham Univakar Thongnauzam Raju Advisor Soro Khaibam Mani Thinguzam Borjan Thangzam Biren Nachingba Miyoi Singh Asina Oiragani Ngarangdagi Thabak Paiba Hauragadaba Council Asigi President Hai Sadanandana Haikibada Miyamgi Thoglakpa Thabak Singh Angambada Mateng Pangani Haiki Security Force na miyoi ani brown sugar ga konana Korengai gi CMC Hospital manaktagi fare hari Faraba miyoi adudi Purna Bahadur Karke chahi nifu Kangla Tumbi Harti Khuadagini Maha Kangpokpi District ta VDF oina thaupu bani amadi Livingston chahi kuntraga taret Kangla Tumbi Santipur dagini Makoi dagi kg amaga gram samri ga kunga manga muk oigadaba brown sugar amadi chaka ani panba gari Honda Activa ma fagat le hari Manipur Police na Ania da bumong da yu yonba miyoi mari Imphal City gi tongan mamfam da gi fare hari Faraba miyoi sing aduri Polem Diamond Singh chahi kuntra Thangmaibam Polem Laikai Moirang Them Dinku Singh chahi kun gataruk Moirang Sendra da kini Moirang Them Lalhaiba chahi kuntra go humdoi Bamo Laikai amadi Livestrom Romesh Singh chahi nifu go humdoi Sugnu Napat Mayai Laikai da gini Makoi da gi yamlaba yu kya fagat pangam kre hari Madhya Pradesh के CM मोहन यादव ना स्टेट असिदा खोंगलै थुना यूनिफॉर्म सिविल कोड UCC चनहनबा खोंथांग लौखलगनी हाइना लाउथोखिबगा लोइनना नौना लॉन्च तौगिबा ऑनलाइन कंसल्टेशन पोर्टल दा मियामना स्टेट असिदा UCC चनहनबगी मतंगदा मखोयगी ओइबा वाखलोन सिंह फोंदोकपिरउ हाइना अपील तौखरे CM Yadav na state asida UCC chanahanbagi matangda retired Supreme Court Judge amana luchingba member taruk na saba committee amana liningi luchingba singdage makhoigi oiba wakholon amadi pautak sing loksinduna UCC chanahanbada thorang tawgani haiki Commercial LPG gi mamal lupa nifugani thoi hengatkre Hotel, restaurant, amadi apikpa business kaya seasonary ba commercial LPG cylinder singi mamal lupa nifugani thoi hengat kre. Domestic LPG gi mamal di hana dagi ahong balai ti hari. Oil marketing company singna kg taragamapan gi commercial LPG cylinder gi mamal lupa nifugani thoi hengal lakhi ba galoinana. Delhi da commercial LPG gi mamal lupa listing ahonga chamaga taraga humdoi peshe yangkai yaukre hari.
Commercial LPG gi mamal hengalakhiba asi metro city kharadadi manana hengalakpa uki manana ngapigani manana hengalaktaba uki Chennai da kg 18 gi cylinder da lupa nifuga taruk amadi Kolkata dana chop manaba cylinder da lupa yankhai ga humdoi pese yankhai hengatki Commercial LPG gi mamal hengalakhiba asi tha sigi oina mamal revision tawraba matungdani haike Aroibada Maroyo Pau Amon Pijari. Northeastern Council NAC gi Humfutarago Hundo Shuba Plenary Section Lakliba Jun Marida Silong da Pangtok Lagani. Nagagi Miyoi Taruk Thadorok Trifawa Jilriang Puina Namna Tabong from Singda Joint Tribes Council Manipur Nangarang Dagi Total Shutdown Sathakre. 31 AR 165 ta amadi commando unit thawal ya bon batim amana pechi jinglaki jingkhong dagi yam labu khulai kya fagat pangam khri hari amadi PM 7ED gi chahi taruk mapung farpada Prime Minister Narendra Modi bu Chief Minister Yumnam Khemchana thagat pafong darakli Hauji ki oina di Mami TV da sandok chaba news update loisin jari makha taba paugi tamang bijang taduna lebi Ibe maki gano Aza betamo Sigi yumse next TMT na check sin na laksi laga tam ko bani ne Dadarang se juara habaga am kita bo Asum na